mayam amuk tarang oksari Amazing Bible Prophecy Ministry in Manipurina koi narang phawda hoki singda koina part 6 phaw kimaram da nagre part 6 da koina naina kipse maroina Roman chapter 8 kimaram da amasung flesh have se karino have se maram da koina nainagre flesh have se maroina koina sinful nature habadi masida koina yawrije maroina lower power koina lower power have ma lere higher power have le aduna lower power leibasina maram moidana ekoije sinful nature oiribni lower power leibasina appetite patient desires na maram moidana ekoije adum koije pap tongai gi athemba taningai ngangda koina nganghai da bangang ngai gi tawhai da tawhai ngai gi thapukching hakchang gi mitki koigi indri singi koigi hakchang gi kyasna pamse adum induna leib aduna masi lairi makhai de koina kaida guni have matamda koina keep on fighting have je koina adum lan thengnagani aduna masina maram moidina koina kaidoge have matamda aduna koina sinful nature lairingai de koina trial temptation have se masi koina adum thengnagani have masi trial temptation je kari gi damak ton have matamda aikoi gi damak shona aikoi gi damak phaningai gi damak pibneba aduna ngasi de trial temptation amasung koina sanctification have asigi maramda koina khara yobang ambre yengse koina trial temptation amasung aram khobam have asigi maramda koina khara yengse aduga sanctification gi jo koina sangthragani houdring da hane shodom ta kunduna pachna tawse sagadalai bi paisho na koina litana thagachare asigi therapum pum masida mu koina salvation by grace hariba asigi series koina mamang da koina taruk phawu mathang manaw naina masatana ne nakhre amu makhatana huji koina nagadare masida athemba trial temptation sanctification asina singbegi maram de koina khara ne najake masida na ki thawai sangudana pinabiu aina ngam bukudimu na ki anungo hindiu ai sai ki obu hai ngangan bigano na ki thawai na ngam bi bodo chingbi bodo adu khaktam na ki bible na hai bodo adu khatan ngam bangaman biu ta khadru bukudimu ta na ki thawai na chingbi duna sumba selection duni pa na king thole ba ki dum tharang thobu ngamba nupa nupi bo hindiu prabhu jisu bi minde kurum jari amen aduna koina sigi topic asida itinausa ai khoi gisu part khara dile koi mioi ba se khona arang khum ma bisda loina free the period su repentance confession adagi grace faith punamu free oina shone khoi the pi ta ga su free the pi haiduna su khoina lawdragati khoina masi phangba ngamoi aduna khoina lawba tai aduna khoi thengna ba tai flash hype san num legini khoina prabhu jisu krishna lakti pau khoi thengnagani aduna khoina trial temptation je karigi kamaina lakpuno masigi habsigi maramda khoina James ki 1 da khone hingse 1 gi 2 4 ina pajarake 2 gi 2 4 1 gi 2 4 da hai chuna 3 de yanum parake 3 khoina 2 de gi my brethren count it all joy when you fall into diverse temptation na khoi athemba tonga makhan gi athen bada taba matamda thengnaba matamda na khoi harau hai kai gi damak no hai knowing this masi khangladuna that the trying your faith work at patient aduna trial temptation absina kai doi have da khoi gi thajaba je sang yengbani aduna hairiba khoi gi thajaba je sang yengba asina khoi da khangba kanba patience mina thina ngala ju khoi da asawba leitaba ingtaba pungning phathaba adugumba pireeba trial temptation yaudragadi masi akhona phangwa athemba habse yaudragadi athemba aduga chayeng habse yaudragadi khona ngamoi but let patience have her perfect what that ye may be perfect and entire wanting nothing happening aduna hairiba khangba kanba patient habsina magi mapung phaba thaba adu tawruba matamda ikhoida mapung phaba akhoigi lamchapta akhoida ko mapung phana ikhoije awat pakari isu leitana lamcha sajata mapung phaba mi ama habdo oikini heba aduna khoi mapung phaba mi amo haigadi athemba saying tauba trials amasung temptation habse christian khudimaki punsida ishona loina pibigini habsini masilare aduga khoi namu yangse 14-15 da but every man is tempted kamaina khoi da athemba la pravjingi but every man is tempted when he is drawn away of his own lust and enticed khoi je kamai
na themge haba matamda ekhoi je isagi hakchangi aningba apamba ngasagi flesh habdo masijina isagi oiba sina ekhoi bu pungning je hakchang ekhoi isagi oiba sina singthokraba matamda masina isagi oiba khitang khalakma matamda khaitobi matamda aduna ekhoi bu entai sade pamanba haitare asiguma pamanba serana pamanba matamda ekhoi mi je themi habni hakchangi aningba pamna when lust had conceived aduna hakchangi apamba je koina masi mapung pharba matamda conceive adi mironba habde mapung phaba yokhalaba matamda it bringeth forth sin pa habdu oire aduna khoida habjing sai koina sai refresh lighting e koina mitki natraga nakongi do hakchangi aningba pamba singye tawningai gi dam isoi marakta tawningai gi dam adum haigine haidibu singye koina hek sumaina toropa taraga do koina maduda chatlaba haidibu dugi matungine chatlaga de koina pa tawreba aduga haidibu koida lust lakje asigumje akhoi concept tawdragadi akhoi indragadi kaiduga have matamda akhoi pa habs leite have sida when it is finished bring forth death aduna pa habse and sin when it is finished masina lowerba matamda bring forth death asi bhai do akhoi pa torogadi akhoi asi bhai habse anum lamjinge shona maran sire have akhoi leireba sidagi akhoi khangai adun ichnaw sa akhoi da them bhai habse athem ba chayeng ayamba lakuje kaignodi akhoi gi lower powers na maram oduna neba aina mamang yam hai lower nature hai ado lower nature high gi nate lower power hai gi hai lower powers na appetite patient desire have ze machine na maram oduna adum thengbu neba ado hai ba themak pa se machine kai no kan shona ayaba pi bne khoi da hai re se first kon khoi da la pa them khuding se khoi ki thasa ba du gi matung ne shona khoi da pi bi bne khoi yeng se first Corinthians 10 gi 13 yamar oi bne se First Corinthians 10 gi 13 da sumna hai there had no temptation taken you but such as is common to man hadi mi pung khuding ta lakpa themado aduna tana akhoi mi pung khuding ta langnari ba themba chayeng habjen natana karishu khoi da la oi habni la oi but God is faithful shodi yam no wasak chele yam thaja bayai thaja khoina thaja bayai who will not suffer you to be tempted above that year ever aikoina puba ngamba aikoina khamba ngamba themado adugi changdagi hena ishona aikoi buko kaidongda themal loi habni mase aduga but will with the temptation also make a way to escape that they may be able to bear it aduga temptation ase lapuga loina na ishona masibu khudum chanba ngamningai gi damako masibu nanthokpa ngamningai gi damo aikoi da sakti pirakani habni mase that they may be able to bear it haje aikoina khamba ngamgadaba aduga temptation lakani khoda aduga hairi base la shon ekoi da la hamba tar ju kai gi damu la le no de akoi mi amagi shana khangja da asoi mayam leba sagi asoi bu sing do kai no temptation asina kai doba athemba asina ekoi da lakan da nangi si sholi sabu do ro ngang do nangi asoi bu sing do ishon uthor kan asoi bu do kangkhal la ga khoi je he na mapung phan do ne mathang ha bje khoi na pha gi tong ne adu bu athemba je la physical loina na kari tawgani ha ba matamda ekoi na khang mong bu do adu de he na layo when the tuzari vibes kino equina ishan soy begin ishogi soy benete I taja bugi yam kaladi athem yam kan Abraham na taja am chele aduna maki amta ngai masanu pa Isaac to kalu haridu do makat pangame puri duni maki taja bugi matena adu boy khode de adu yong na taja ba adu gumba chayeng do lawai adu bo khoi taja bugi na som kala ba taragadi khoina hairib se khoi de sula kani habse isnaw sa masi kawuno aduga First Peter 4 gi 12-13 First Peter 4 gi 12-13 da khoi mu gengje First Peter 4 gi 12-13 4 gi 12-13 da beloved think in not stands concerning the fiery trial which is tried to you khoi da la kata to pako yam fiery yam tam thiba mai gum na sak pako adugumba themba yam tam thiba them do la khobu chang tong ngai gi lakda to adu da kari issue ko khoina Chamun naba when strange weboko when a tongan boy na kang lamlan boy na kanganu as those some strange thing happen unto you na koi da ko mamang su thoki da ba koi na inong ba aduga koi ni amna tongan ba adu thopani thopagum na koi na kanganu but rejoice in so much as you are partaker of Christ's suffering adu bhai ba them ba lak puje masida harau maramdi koi na them ba lai ba koi na them ba jin maram wedna koi na awaba khang ne ba se kari gino hade Jesus Christ ki awaba da khoi saruk yari bani habsini
that when his glory shall be revealed, Jesus Christ na magi mating mangando ani shuba lakpo matanda phongdok piba matamda ye may be glad also with exceeding joy khoju ko harauna khoju ishog loinana harauna habido khona laigini habjini snausa aduna ekhoi gi punsi athemba lakani athemba habse kaina kana sanado khona sanada phattaba draws haide khona calling gumba amakpa sengba nataba jot na singba yawo myam do khona kaidawi kraida tawi haba matamda khona sanagi khona moyi tenggot na mokhogi podon haide moyi maidida masibu chakhalle sala kana phattaba ngi to saga loi langthre mayung da langsari mom khai sanado kaidawi matanda mai ipakali mom khai sanagi masu do sengba he admai to dunai khogi lamcha saja ta amakpa leiba singdo kaidoba adana trial temptation asina khoibu phattaba khoida leiba singdo sam thokpagi thabakje sengdopagi thabakje tawribneba masida khoina karishu ko khoina ninganna pa phawdabni masida khoina hena harawbudo phawdabni haibsine aduga khoina asmai tawdana lairimo khoina temptation lakani aduba athemba lakhaji da khoina prarthana haibje yam darkale ada mark 14 gi 30 ada watch see and pray lest ye enter into temptation na khoi ko athemba da ta ningai gi damang mission khango prarthana taw haibne sinau cha temptation la phai je pa mate khoina mingon da phattaba ma mi halu haina khoi da kai gumba ma tarok pa base base khoi da hat ningai gi da mo khoi da harak pa je khoina hat ringai de khoina wakhal da chinna hat ringai de khoina masi pa to ku nate ba masi khoina temptation la khani adu temptation sina khoi pa mate ha jo khoina matam khudin da kawridamni aduna khoina temptation la pu go loine na khoina matam khudin da khoina mission khangba prarthana to ba se yam khan gi damni prarthana gi mapana khoina sakti je phangadamneba prarthana gi mapana shong da thajadana khoina makha ponba ngamjaribneba athem je khoina kamaina khudum changade ge haba matamu gemse James 4 gi 7 item ai pazarake James 4 gi 7 item submit yourself therefore to God shong on da khoi kathu and submit at surrender to resist the devil satan do kanna thingo he will free from you and namone sian khigani hem adu verse 8 draw nigh to God show the now he will draw nigh to you shona namon the naigani cleanse your hands ye sinners purify your heart ye double minded puningani no mana khoi gi thamoi do singdo u odana papi sing na khoi gi no khoto singdo ba ni sida maro in sida khoi se khoina ishoda kamai tu dana khoina surrender tawudage submit tawudage temptation la puma tanda khoina ishoda kamai tu na submit tawudage tanda temptation la puma tanda khoina themba la puma tanda khoina ishong na putna tawudan aduna athemba la ju ishor athemba la ji kangan bena khoina nunti pratna tawudi aduga khoina thawai khoina sagadu singja ko sagadu singja jo khoida ngangbi rakaneba ithil pibi rakaneba masila ite me habje thawai sing bana ngangbe rakani masi athemba ne habje khoina khanga kaneba athemba je khanga po matam de ishona masi maki masi gi themi base masi maki aningbra natraga masi khoi shaitan gi aningbra habje khoina fajan khangan kaneba khoina khangam matung masidi themi ba jidi ju taw habju masi masidi phabna tena bible na yade ishona yade habje khoina khangma matamda aduni masidi tawroi haina khoina ishoda ishona gi aningba na tabni ne jo ishona masidi tawroi haina khoina ishoda sangbudu ne khoina surrender taw habje ishona pamda sung taw toraina khoina khangba mkhai ishona bible dagi natraga khoina tabdi kana me na ngambdi tabdi khangbudo khoina shogi aningbudo adu natana tawroi haina khoina lepa khangab matungda adune adu short patient be short masidi nangi aningba nate tawroi habde aduni adu bo khoina submit taw ko adu maina khoina prarthana tor kana khangba matanda masidi athemba lai ne khoina prarthana taw budamne adu short kat kadamne short san into short masidi ai tawroi nangi aningba nate pangal piu haina tawune adu main tawba matamda kedo khe matanda asumaina tawbaje masibu kaido ge hamatamna saitan bu ko resist taw ko saitan khoi bu phatta taw ngai honobdo adu akhoina thingbu ko yonse asumaina thingba taragadi masidi upai le ro har kan saitan do chen khrane aduna khoi makha ta na themroi adu kaido ba saitan khoi digi la thokrani khoi pap taw ro sumaina adu go draw nigh to God hamni shoda na u hamni khoi kamaini shoda nang na legini by prayer khoina prarthana tawraga by reading his word Ishogi Bible je khoina khuding ne inaraga paraga khoina ishoga nang leiba ngamgne masine khoina prarthana to wa ishogi wahi paba habse ishoga nang na leiningai ne aduga ishona pamba thabak singko
ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯃꯉꯣꯟꯗ ꯁꯟꯗꯣꯛꯄꯤꯕ ꯍꯥꯏꯕꯁꯤꯁꯨ ꯏꯁꯣꯔꯒ ꯅꯪꯅꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯅꯪꯅꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯕꯥꯏꯕꯜ ꯄꯥꯔꯒ ꯏꯁꯣꯔꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯇꯠꯇꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯣꯏꯅꯕꯤꯒꯅꯦꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯅꯛꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯊꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯃꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯖꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯗꯤꯁ ꯏज ꯑ victory that overcome the world even our faith ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯒꯤ ꯃꯄꯥꯟ ꯑꯊꯦꯡꯕꯁꯦ ꯁꯨꯃꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯑꯊꯦꯡꯕ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯥꯌꯣꯛ ꯌꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯄꯨꯡ ꯐꯥꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯁꯔꯒꯗ ꯐꯥꯎꯕ ꯏꯁꯣꯔꯒ ꯂꯝꯆꯠ ꯃꯥꯟꯅꯅ ꯂꯩꯒꯗꯣꯏꯅꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯣꯌꯤꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯡꯕꯗꯣ ꯑꯃ ꯑꯩꯈꯣꯏꯗ ꯑꯩ ꯖꯨ ꯊꯛꯇ꯭ꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯖꯨ ꯊꯛꯄꯒꯤ ꯃꯔꯝꯗ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯊꯦꯝꯃꯔꯣꯏꯕ ꯑꯩꯅ ꯉꯝꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁꯣꯟꯕꯁꯤꯡꯗꯣ ꯑꯗꯩꯗ ꯇꯨꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯣꯔꯉꯣꯟꯗ ꯆꯪꯒꯗꯕꯅꯦꯕ ꯏꯁꯣꯔꯉꯣꯟꯗ ꯆꯪꯒꯅꯤ ꯆꯪꯉꯒ ꯑꯗꯨꯒ ꯍꯥꯏꯖꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯀꯅꯦꯕ ꯃꯗꯨꯗ ꯑꯩꯅ ꯁꯣꯝꯕꯅ ꯃꯔꯝ ꯑꯣꯏꯅ ꯇꯨꯔꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯄꯥꯞ ꯀꯣꯛꯄꯤꯔꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯑꯃꯨꯛ ꯈꯨꯗꯛꯇ ꯑꯃꯨꯛ ꯍꯟꯒꯗꯕꯅꯦ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕꯅꯦꯕ ꯉꯝꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯦꯕ ꯃꯁꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯁꯨꯃꯥꯏꯅ ꯂꯥꯟꯊꯦꯡꯅꯕꯁꯦ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯄꯣꯜ ꯃꯁꯥꯅ ꯗ fight a good fight of faith ꯍꯥꯏꯅ ꯍꯥꯏꯅꯩ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ 2 Timothy 4:7ꯗꯣ ꯑꯩ ꯑꯃꯇꯪ ꯄꯥꯖꯔꯛꯀꯦ 2 Timothy 4:7 2 Timothy 4:7 सिदा है को 4:7 I have fought a good fight I have finished my course I have kept the faith हाइसे मसिने मसिगे लांथेंनबा असिबु खोना थाजबगी अकनबा लांथेंनबा कवे अदुनि खोना मसि अनम थेंनगनेबा अदुगा 2 Corinthians 7 गी 2 Corinthians 12 की 7 to 9 हाइजे पोना कैदोगे ना पोना है ईश्वरना आई हक्सांग दको करी तवी हाइबा मतमदा throne of flesh हाइबने खोना तिंखंगी माजे याई पा मतमदजु चक 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 थिनबा अदुगुंबा को अदुगुंबा तिंखंगी हक्चांग मा पीयना हाइबने माजे करिगी दमनो हाइबा मतमदा खोनि यंगसे अय अमतंग यंगी को 9 दा को इसे 7 दा मसी I should be lest I should be exalted above measure through the abundance of the revelation there was given to me a throne of flesh I oi halogi ko there was given me a throne in the flesh I hachang da tingkhang ma piyani tak 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 thinba ko tum hai taraga the messenger of Satan to buffet me aduna hairiba sina Satan aibu ko adum ma maithi ba pi ningai ge pap ta ningai gi da mai ko lest I should be exalted above measure I sha de ko kai gi no haiba matam da ije yamna napan tawje da ningai gi da mo haibani sida for this thing I besought the Lord thrice and it might be depart from me engond gi ko adum themba dai be sho wa ba taliba khang ba myam se shom tak lo thok pi na ma ahum lak parsana ta be adum matam de shona verse 12 ko yam maru hai 9 verse 9 de ko and he said to me my grace is sufficient for thee Paul nangi ko nangi themba matam da nang na dum thinari bado madu mayong na ngamnaba aina nangunda piriba grace sap sarabani na hai masin my grace is sufficient for my strength is made perfect weakness hani ai gi pangana sina somba sin ko kalale most gladly adugi matung da therefore I rather glory in my infirmity that the power of Christ may rest upon me aduna aina awanam Christ gi da ma athemba de mina phuba saiba khotpa sidikum yam thengnar kanda ai yamna harawi maramdi kedo hem tanda Christ gi lamchato aingonde hena ko uthopa ya ngai gi damak haibni sinawsa aduna athemba laibse keno khon Christ gi lamchato hena uthopa ya ngai gi damula khone aduna athemba haibse khoina masi khoina linge khona Hebrew 1:2-4 da jomo asuna hai khoina tang pansida khoina lairingai gi adum hairibse anum lakhne bese wherefore seeing we also have confessed about with great so cloud of witness let us lay aside every weight and the sin which doth beset us khoina khoida leiba polum paki polum kai ko sin khoida polum leiba khoida themba leiba mayam je khoiba pa ta ningai leiba polum mayam je masi khoina lauthoji hem lauthoji let us run with patience that is set before us hem khoi mangle lamjen je kham kan bu lo ne chanji kanada yengani looking unto Jesus the author and finisher of faith hem khoi thajabi gi horpum oiba khoi thajabu mapung phale ba Jesus Christ da yengse ne ene mamang ro hai grab dine for the joy that was set before him endured the cross and
aduna Jisu Christ ju mana cross ta sibi ba je mana sibi bisin akhoi bu dai bu papi amabu kan bi bangam ngane habigi ma haraw bu phaw ba adumai to duna ma je sumai to rimni despising the same adubu magi ikai bu mana tukuse mana akhoi idam ikai bu khangje is set down at the right hand of the throne of God adi matung chira matung huji ma ipai show gi mana kaleba aduga number 4 je ye have not yet resisted unto blood striving against him akhoi paap ki mak ta lan thengna ba matam jira akhoi I ta de akhoi persona to bu de I ta de mar mo de akhoi je ju wai tribune thengna ba matam de si gas mani da prabhu Jisu Krishna kamai prarthana thaw mana humang mahutta ko I oina tai atugi thak phaw akhoi na athem ba akhoi da lakpa matam jida asibu yauna ko akhoi na wana ko akhoi na thengna ba taragadi athem ba khudi mok che akhoi na mai pakani aduga akhoi gi lamsat che Krista gumne hena nangna gane aduna akhoi arang khubam haibsida akhoi na athem ba haibse lakani masina kai gna kanda akhoi gi lamsat saje che asum ko khoi Krista da ko akhoi na saukhan ngai gi damo oire ne sinausa masi anum khawto kani aduna akhoi na masigi lamtheng aje Prabhu Jisu Krishna na laktri nei laktri phaw ko second coming laktri phaw ko akhoi na adum thengna kane ba adune masini akhoi na leire adugu matang da mu chengje ko adunga high river process asibu akhoi na grace ta saukhat pa di akhoi na thajaba da saukhat pa haina khangnei ba akhoi na growing ani saukhat pa haina thajaba da khangnei ba aduba adu masibu akhoi na sanctification aduga ishogi lo ngakpa haibidu ne masine ba adumai to duna khone yengsi adu itari khone mu yengsi ko silere aduga aikoi gi pap nang copy ba se aikoina matam khudi mukta aikoina kamai to duna aikoina justification aikoi gi pap copy ba aikoina arang khudi ma aikoina pap aikoina Prabhu Jisu Krishna mona sangai gi pap khudi mukko loina mo na khong khaya tu jabam tanda mana puni hongba aduga aikoida pibi gini aikoina puni hongdona confess to duna aikoina mo da lakani aduga mana anova new birth habde aikoina thawai da hakchang aikoina ising degi aikoina new birth to aikoina pohan bigini aduga si poking mamang da khoi pa makai to copy gini ba adu haidi ba pa copy ba se sumaina copy ba leibase kaina maintain to we have do aikoina mu yeng si ko mase aikoina Ezekiel 18:24 masi am yeng se masi mi singna yamna khaino to we aikoina Ezekiel 18:24 masi am phajaban aikoina yeng si ko mi singna seran turana aikoina khanba leisida 18:24-26 ani je kha parke 18:24 when the righteous turn away from his righteousness adunisda ai khoje sumaina khona pa copy grada de khoi kai doreba khoi dharma sen ba khore khoi Krista da khoi pa kat mak loina tu bam tamda khoi lale hajaba matana mana punu mo pibi kani khoi contract wini aina mamang da oi ha gibsing do atu matamda khoi pa se copy ba khoreba khoi dharma chen ba khoreba hoji Krista gi ming ai khoi khoi matam khoi na pa pi do ni adubu Krista gi mi ishor gi ming da khoi dharma chen ba khoreba adubu sida khoi dharma when the righteous turn away from his righteousness khoi dharma chen ba orambado adudagi khoi laitho oba commit iniquity pa torogadi do it according to all the abomination that we can man do it pataba mina tawba pa makhaido tukut sawa makhaido adugi matung na tawraba haim because the wicked do it and shall he live hamni ma amu hingi kitra hamni ma arang khum phangi kitra hamni sida all his righteousness that he had done shall not be mentioned aduna ma na mamang na tawkhibako afaba dabong mayam do aina afo mayam tawrasu aina mu pa taw ta de aina mamang de tawkhiba afaba mayam do loina ko book of life tegi mention taw bi roi loi mu that pi ne base and in his transfer that he had transfers man tawkhiba pa aduda in sin that he had sinned in themselves he died man tawba pa tul ma sini shon copy ro ai khoina shor mon da lale hajar kan san mu matam da shon loi copy ga mu pa taw ri ke do ba shone khoi bo copy roi amuk khoi ki pa to shalani happen sida 26 that when a righteous man turned away from his righteousness and committed iniquity died in them for his iniquity that he had done shall he die samani basidu aduna khoina habje ai khoina shone copy ba pa khoina phangra ba matung da question ausa khoina khangni ba shone khoina khangali ba phatte ba pa bai ba masing je khoina thado ko da ne kanai ma pana ishorgi pangana grace na akhona mama li yam nei na masigi thabak che ishagi pangana rate ishona grace bi bi Paul the Zohai do 2 Corinthians 2:9 the my grace is sufficient hai do akhoi ga te ba khoi da lai ba pa ke te mu khudi mo chile ishorgi grace se koina yam darka lai ba chinoksha masini sumai taroga di sini ko aduna koina haiba in ba sigi ma pa na
shona yaba asigi mapana akoina khoi arang khubam ase matam khudima ki oina adum maintain tawduna legidani adu de am khoina sanctification habadi sanctification adi khoi gi lamsa sajata amot palai thaba khoina aseng ba habdo khoi mi ama aina lekhom lenang te de iru jaba matam da khoina seng adumana khoi gi lamsa sajata amok palai thaba ishoga manaba habase asum sanctification ko masi doctrinal term da kaidoga no holy habase masi sanctification masi kayana khane ishogi lo ngakpa habase ne adu khoina sanctification je darkar kanaw mission de khoi thajar ga de khoi lo ngakpa darkar lete no need sanctification we are justified and khoi justified tawre khoi aram ko phange khoi du ji tawning ba tawre we are free men habne masi bible na ya bra ya da bra habse khoi mi yang che khoi second Thessalonian da khoi yang che second Thessalonian 2 Thessalonian 2 ki 13 da ipa ja ke 2 ki 13 da idai ko 2 ki 13 sorry 2 ki 13 but we are bound to give thanks always to God for you nang ni manang bidam khoi atam khoi dai show thagat kadamni beloved of the Lord because manam di kai the God had from the beginning aho they chosen you to salvation through sanctification of the spirit and belief of the truth asum je thajaba thawai ne khoi bu sengdok piba asigi mapana arang khobam piba habse ishon aho de khoi khan khrabni habsini sinaucha ishona khoi da khali ba arang khobam pam je keno through sanctification of the truth habni aho de habse ishona khoi na justify tawga ishona khoi bu justify tawi misna justification na ngata khoi ki pa copy ba adu da ngata thajai ba khoi bu sanctify taw bu de kari gi ngomoi ishona justify you taw ni sanctify khoi na sanctify ju taw ne ba ani ma habje khoi na matam khuding de khoi na kaw redamni adu ga 5 ki 23 is right ko first Thessalonians 5 ki 23 and the very God of peace sanctify you wholly aduna ishorjna yam inthabi ki shona na khoi bu mapung phana ne pung nakchang ko I pray God, your whole spirit and soul and body be preserved blameless unto the coming of the Lord Jesus Christ. Ekoi gi lamsa sa che mara laitana ko holy ham ekoi haksang ekoi pung punamak che sengna maran karim thalaitana de pa yaudana Prabhu Jesus Christ na lakti phau ko masi shena thamsi ham Paul habje Paul na koren kona Roman saiba ama khatang ha da just live by faith aduna hairiba adugum to khak tawraga sigumba Paul masana ibasing asidi mission tawthueba khoi the whole bible ne khoina ne je whole bible jagam tan kari hai jagam tan kari hai habje masigi maram to khoin whole ne na ba se yam darkha leba masini ko done ishona khoi sanctify holy aseng ba part out of punsi have do shona khoi pa me Romans 6 ki 20 6 ki 22 da mo khoi yeng na se 6 ki 22 da 6 ki 22 da mo ai pa jara ke chida ko but now being made free from sin ekhoi je pap tigi ekhoi je pap made free from sin na bi ekhoi na pap to ekhoi copy ba pap le hendra ba matam da ko haine and become servant to God ekhoi ishori masana pa oide ekhoi na sai ekhoi na Prabhu Jesus Christ ko ke pap khudum ko loina la pa matam da ishon ekhoi ki pap makhai do loina copy gre ado copy ba matam da ke do ekhoi pap yaw dre ado ekhoi ishori masana pa have do ekhoi masana pi have do oide ba adu matung da kai warakan yem ko ye have your fruit unto holiness adu dagi di kedoba akoida koina aseng ba gi mahi habse akoida phangane ba and the end everlasting life adu gi mahi oina aseng ba phangba gi maru oina akoida kaila kani haiba matamda akoida arang khupam lomba na deba phunsi je akoida phangna ne be sinausa masini shona koi khanbje koide pap de gi khoi sengdok pi gini akoi gi pa makhai do copy gini adu gi matang de khoi je kedoba akoi je aseng ba habdo oire pa yaw do ba habdo adugi mahi do shona phangalani adugi mapana mo khoi kai phangani haiba matam dai khoi je aram khu do phangane masini sinausa yam maru oi ji siko aduga Hebrew 2 ki 11 da mu jengsi Hebrew 2 ki 11 khoi masi mu pa se Hebrew 2 ki 11 masi yam phadai masi jo sinausa aina haida text section ko ina note to view aduga Bible gi matu ina haibra haidabra haise nokoina muk study nasana tawjubi ko Hebrew 2 ki 11 ai pazar ke for both he that sanctified and they who are sanctified are all of one hand ai ko bu sanctified to riba ko bu sengdok pi riba ishor amasung ishona sengdok reba ko je amat oire habe
aduna ishona khoi sengdok pidraba aduga ishona khoi bu sengdok pibani adu mana sengdok khiba mising ase khoi oidraba khoi je ishoga amata oiroi harisida 11 the cause data for which cause he is not ashamed to call them brethren maram asigi dama mahana ikhoi bu prabhu dishna ikhoi bu ichnaw sing koba kai de habje kai no di mahana ikhoi sengdok ne haimi aduna mahana sengtoiba mahak am sung sengdok pikraba ikhoi je amatani habne aduna sida habse kaino ikhoi bu sanctify toba ikhoi bu mak holy toba ikhoi bu pap yahondaba habse kaino haba matanda kanano haba matanda ishor ne haba khoi yingche amaga ai parake kana jutki masi jut revelation gi mamang leibni am phadabni shoje kari ngambage habse kone hayeng mathang ju parakane du ai nga ngai matanda ina masi je hapsani ni ko jutki 24 hai now unto him that is able to keep you from falling him ekhoi je falling ari pa to honba to hondanaba ishor ngammi hamni ngamba mongonda ko and to preserve you faultless before the presence of his glory with exceeding joy haingai leitana harau buguloina na ma ki glory ishorgi mating mangan adugi mamang da ko khoibu ira jaudana phajan tobu ngamba mahak ekhoibu pap tahandaba ngamba mahak haibisnista prabhu jesu krishna khoibu pap tahandaba ngame prabhu jesu krishna khoi pap kopi bagumna khoi pap waina kopi raga khoi pap su aw da bagumna ma ki drama sem pbi bagumna khoi je pap su aw da ba punsi ma hinna mangon the grace lay mangon the power lay mana khoi bu sanctify to uni khoi di mangon da sakadam sanctification is the free gift of God having message justification is also free gift of God all are free gift khoi na mangon dei la free gift khoi na lawgadam ne lawdra de khoi na phangwe shon pa ma je machine ko aduga x 26 ki item dam yengse x pa concept singi x 26 ki item 26 ki item da ipadar ke 26 ki item to open their eyes and to turn them from darkness into light among badi angan bada mokoi mamit pang ngai gi dama from the power of Satan unto God Satan gi sakti makha de gi ishor gi sakti wena ba they may receive forgiveness of sin pa kopi ngai gi dama and the inheritance among them which are sanctified by faith that is in me heaven engmon da lai ba na thajaba Christ le ba thajaba gi asigi mapan ko je sanctified toroga ko je ishor gi oba mission adugi manung da khoi chan ngai gi dama aham da pa kopi ba phangani adugi mathang da kari phangane ba sanctified by faith haivne sanctified haivde koina pa yaudana haivde lo thugaidana hingba punchi ase masi koina oibung mi havne sida aduga Hebrew 12 ki 13 de ko follow peace with all men heko mipung khudem mata ingtha tapthaba lemino holiness without which shall no one see God and holiness without which have the holiness without peace and asengba ingtha tapthaba Christagi ingtha tapthaba yaudaba asengba haibdo adu yaudragadi ekhoni ishobu kedumda ure my friend ai chnawsang ekhoi pa yaudana hengo ekhoina holiness haibdo pa yaudo punchedo ekhoina oidragadi prabhu jesu Christagi mapana ekhoina akangba pa makhe ekhoina thadok pangamdragadi kedumda ekhoina ishobu ube moi habse masini first Peter 1 gi section da be holy for I am holy have ishona nakoi shengo ai shengbugumna akoi shengo habne khoine sho masamang sengda dugumne khoi shengo ngamni habnate ai khoi aina mamang da haigre aina khangba chumba manga khangadi manga ma ingadabni habse manga khangaga la heloi taru amu ishona khangala khani taru khanga kanda ingadabni tare khangadi matang tare nipa mapan tara sum khangala khani adu khangbudi matun ingadabni khoine tara khanga 9.911 okay not perfect we are not holy has it shona khan kaur and khang big mating la James 4:17 and khang ba knowledge gi matung khoi ne shona have in gadabni have it machine ba shinaucha samai to na khoi je sanctified to the command sanctified to braving the John 17:7 sanctified them through thy word is truth hani ko kona akon ai ta pazar ke John 17:17 masi am phadam ne khoi kamai sanctify to game tanda masi ishori wahi gi mapana sida ko sanctify them through thy truth ko thy word is truth ham khoi na asum gi mapana khoi sanctify asum badu ka de bible de sina chinau cha khoi na high process khoi na nungti gi bible pa ba dar ka le ishori gi nang khang ngai gi da khoi na bible je khoi na pa ba je am lai gi dam ne masi ni ko
aduga Romans 15 section da khoi de command sanctified by the Holy Ghost hai ni ko thawai seng bana ne khoi lo nga han ba khoi na pap to honda ba je keno thawai seng bana e khoi de la ani mana grace bi ni Prabhu Jisu Christ ki grace pirani shakti pirani aduga loina na khoi ki puning da control troga khoi ki wangang changa da khoi na thamoi da ma han toga loina control wangang changa khudim chamana control to honda me admai tro khoi na sanctified oi ne ba aduni aduga khoi na masti kam darkar lo he khoi na second Peter gi 2 gi Peter gi second Peter 2 gi 1 gi 4 to 8 ko masi sanctification I just step by step lai ne ba khoi ko masi gi khoi na amtang bu para ke wala explain to din mo masi second Peter siga tu nga sig dis dalo salage second Peter ki am phaje ko nang mading ang banga tam batam leita ba sina maram mo jana tu gi koina 4 da ko 4 5 the 2 gi second Peter 2 gi second Peter 2 1 sorry 1 gi ko second Peter 1 4 is the para ke whereby are given unto exceeding great and precious promise that by this you might be partaker of the divine nature, having escaped the corruption that is in the world through lust. Aduna koina ishona ko the Bible the ishona kamano wasak paje yamna wasak kamano ishona ko the tibi re hari bu wasak pa sigi mapana koina pa ba ba tang panda ko gi haksang gi lustna flesh na maru mudan la ko phataba mayam je masde nan thon giving beside this masigi mathang da ko hoi now sang asi ena yam sangbale yaragadi ngasi ko mathang ni damo ai masi jamo hanjarake Peter sanctification ni ko mathang damo hanjarake asi di matang sai do chale je tabi bam yam de shon bo pi version ko na mo patna to je ko saga de le be pai so yam thaka sare a ki to gam ni ko na ngasi gi seng laba ko na no mera sida ko na sanctification je dar ka le bra temptation je dar ka le bra ji man mi tam kra tam ki ko ting mana na kaun bi ni pa ko da te ma kya Habirutuna quick, Thomas and some talk with a quick Damsas and Akum or Bipa, Alina Quiki, Pangana taper, now the press, Thousand, for Vivi, but in the Panapunum or one, I will international Panadol for us, both to be with by show, and no one that no one will be Prabhuji shooting the country. Amen.